social media ri khunga chaba paung ka tang hana mayam da marak thana hapsaram ge 시디 좀 팔아, 시디 한번 팔아, 시디. 네, 팔아. 아, 지금 저, 네, 깎고 있어. 아이, 피까지 그래. 시간이 지금 거 있고, 이거 왜 그래? 어? 한국만 자기 찌개 있고, 이거. 형. 나는 금방 해버려 들어온다. 가서. 그 부단하게 한번 단하게. 빨리 가자, 홀 떠올래. 야, 솔로래, 가자, 홀 떠. asa mo ni bhare sidre 홀 떠, 홀 ngam 떠. sa to gari ya me ko to do lo khati 하이. 가리 훔래 비시라. gari ya humle punna 시시부터 홀라 민노세. 남은 게 왜? 헬란. 시봉. 썰어. Aku lah asli juga gini. Gari kai khala pun nasi, aldo je. Sak tu aja so pakai tu so aja sing je so jadi. So je jadi. So je so yo. betul ayo so Hoi sing do hindra. ko betul ko so mujhe lagam salo Hei alai ro chalo. चलो नहीं सपोर्ट करते चलो पूरा मुझे सोचिंग जो हिंगला नहीं सपोर्ट होता दी चलो lekai chin thana ba nga ngatni se sigi lekai chin thana ni nga kani se 당비를 kana de ba mo la hap lo se 소도 너무 빨리 pani pa ka ba 비게 야도 파문 해 야도 비 더 준비해 보러 đi quay thì năng có gì nữa chứ 초대하게 đi cọc tốt không thì cọc cái này này 가리 머리 들어 그래 가리 머리도 뿌고 그래 cái thằng này mà SD phobal hay gần 파파파 부디라 만 cọc cái này gì vậy đi nga sifong ki ba tungan bu manipuri sifong singdagi amasung thoki ba thawdo wa thok singdagi maroi bi I paw sing khonga saraga manipur top channel gi maikeri gi myam na thamjagi ahan bada sahi kiadi russian atopalan amaga sokna ba ngamna roi ukrainian forces na thugai ki ba russian teng ama
यूक्रेन लंदाबद रशिया की मिलिटरी इक्विपमेंट अंगक फंग मांग ताकिब मरमना लाखतुरिब सही कियासित रशिया अतोप लान अमग सोनब ngamlaroi haina defense experts sing phongdokre Russia na masagi khulai amuk hana semgatpada sahi kya sangnagani haina Washington the base toba Center for Strategic and International Studies na phongdokhi Ukraine capital Kiev khudum sanchina bohona bada maithi bedigi lan gi anobu tangkak ama oina Ukraine gi nongpok Donbas lamdam phakna Russia na khonariba sidasu Russian forces asi awaba ma oiragani haina thajari Russia gi khulai yamna watchilakpa maramna Russian President Vladimir Putin na Donbas su awaba kya mayuknaragani haina analysis ma konsiana phongdokhi Hokiba February kungamari da Ukraine bu nimit khrani gi manung khudum jansin mangamgani haina thajabaga loinana landa khraba matung ngasi faw Russia gi tank samapan ga kuntra ga mapan plane samaga marfuga manga helicopter samaga yankhay ga manga artillery unit samri ga kunga mathoi amasum jas nipan kai khri hari Ukrainian forces na Russian lan milising kungani thoga samri romsu hat khri haina thajari Putin na hauji su Russia gi mafam kyara saithokpa Soviet matamgi asoba reserve forces sejinabu yae dubo lanmi ayambadi sejinabu ngamloi haina International Institute for Strategic Studies ki military analysis Henry Boyd na phongdoki haina spaus na makhatarakli atopa pawmana corruption gi marana Myanmar gi Aung San Suu Kyi sahi manga gi jail gi sairak pikre military coup amana mafam lakphokraba civilians lusingbi Aung San Suu Kyi gi mayuk thangat corruption case taraga matugi ahan baduda mak mara leire phanglaba matungda military na lengak pa Myanmar gi court amana ngasi yumsakation numit lusing bi adubu sai manga gi jail gi sairak pikre military coup amana 2021 gi angan mata lengak ki sakti paibadegi namduna tanthoki dringai mamang sai manga leba sibu lusinglam khiba Nobel laureate ashigi mathakta yamdrabada maran taraga nipan sikhi Karigumba madu maran fanglabdi Suu Kyi na fangadaba apunba jail gi serasi sorokna sahi samag maudrawigani konung nepidoda court ki thabak horakhiba miku kharagi manungda judge aduna sairang adu pikhi haina wayel sathabadu atopa miyamata yauhandaba maramna amasum I paw adu su athingba thambana masak maming takthu yadaba likhun amana haiki masai sai humdraga taruk surabi Suu Kyi na hanagi yangon minister Pyomin Thendagi puna dollar lakh taruk ki case military amasum sana kg taraga mathuga point mari lawi haba wafam singi matana case adu thangatpani hairiba moral sing adu Suu Kyi na yakidi amasum siriba moral sing adu mayek singdaba amasum semjin sajin sing haki haujuk lewa sigi hanagi lusingbi Suu Kyi bu jail amada thajin khigidra haibadu khutakta mayek singna khangdri mak po hauji Khangandaba mafam amada thamli hainasu paushna makhatana su phongdorakli makhasa tharakpoina to papawmana Manipur lenga ki startup scheme fail oigadore bank manager na loan piu yadre subsidy khaktamak lawro hairakle hokiba kumja english singaniga taraga tarita lenga paiba hokiba BJP na lusingma matamadugi lenga na Manipur gi naha entrepreneur sings yokhatpegi panamda haudokhiba startup scheme ngasidi hiram kyara asoiba leiratuna fail oirapa yabagi singnaba leire scheme asigi makhada khalaba miyoi amana bank ta sanction letter yauna CSA sing thajindona account fawba hangrabasu bank manager na maki startup scheme gi loan adu reject tawre phangba yararoi adusu subsidy adu di phangnaba tawbigi hairakpa fawba yaunare hairi Manipur gi lairik la shu hairaba thabak phangdriba naharol kayada masana masabu thabak pijanaba pandamda state lenga na startup scheme hawdoktuna lamdamasigi na kyada khudong chaba piba hawrakhiba dunga sidi scheme asi tanaruba na kya sauna ninghanaba phawale press na phangwa pawgi matung ina startup scheme gi sanction letter di phanglaba bank da su submit tawkraba CL di phangdraba startup scheme gi CL du phanglaga anobu thabak kyamar hawjage khanjaba naharol kya ringa sisu mamitagi mapitari mamang sai gi November 10 da Kaksin district ki palel da pangthokiba go to village ki thoramduda miya mamang da kaukhatuna Manipur startup scheme gi sanction letter pirakraba Kaksin khonaudi ti Santi Kumar na pauksi sida hai Manipur lenga ki startup scheme gi sanction letter hek phangba numituda maithong makalam ki anoba asama laki adubunga sidi punamak arem tare lairaba singamadi thabak phajana tawjaning ba singi scheme oiramdre
ꯃꯥꯡꯅ ꯁꯦꯡꯁꯟ ꯂꯦꯇꯔ ꯑꯗꯨ ꯄꯨꯗꯨꯅ ꯀꯛꯆꯤꯡꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛꯗ ꯁꯕꯃꯤꯠ ꯇꯧꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯦꯡꯛꯅ ꯎꯗꯌꯥꯝ ꯑꯥꯙꯥꯔ ꯅꯝꯕꯔ राउंड सील लोंग सील सेमनकी मतुंग तरकपदा पान कार्ड आधार कार्ड पासपोर्ट फोटो सेंक्शन ऑर्डर अमदी एप्लीकेशन यावना लोइना सबमिट तहोंदुना लुपा लिसिंग अनि संग अकाउंट अमा हंगहलबा मतुंग यारनी हाइदुना थाजब पिरखि हाइरि हंदक सेल पुथोकपा हौनरकपा मतमदुदा बैंक द सत्तुना हंगलुबदा रिजेक्ट अले हाइरखि करिगिनो हंगलुबदा थबक हौद्रिबा ओइबगिनी हाइना बैंक न खुमलखि माकी सेंक्शन लेटर असिदि थबक हौख्रबा हाइबदी रेवेन्यू स्टेट की नते माकी सेंक्शन लेटर असिदि आइडिया स्टेट एप्लाई तौखिबनी फंगलिबा ऑर्डर सु आइडिया स्टेट की नि हाइना अमुक हना रिव्यू तौबियु हाइरबदा बैंक मैनेजर ना नंगी सी लोन दी फंगलरोय अदुबु नंगना सब्सिडी लिसिंग कुंथ्रा दु पामलबदी तानबिगी हाइरखि सब्सिडी खक्की थबक हौबु यारोय फुल अमाउंट दु ओइना पीबीयु हाइबदा बैंक मैनेजर ना यारक्तरे हिरामसिगी मतंगदा प्लानिंग डिपार्टमेंट दसु कंप्लेन तौरुरे अदुमपु करिगुंबा अमत्ता कानबा लेत्रे हाइखि मणिपुरदा लैरिबा थबक फंग्रिबा नहारोल कयागिदमक अनौबा थबक पिजदुना मसा मरुमदुम लेप्सबा ngamnaba मणिपुर लेगाना पुथोकलिबि स्टार्टअप स्कीम असिना नहारोल कयादा पिरक्लिबा सेंथंग असिदा कदाय फावबा चुम्बगी हाइबदु मणिपुर लेगाकी लुसिंगलिबा चीफ मिनिस्टर नसु मियेंग संगहौद्रगदी लाइना असिना हेंजिनखिदुना नहारोल कयागी मोंफम ओइरकपसु याय हाइरि हेना पाउसियेसनसु फोंदोरक्ली